ngasi mayamgi mamangda puduna lagliba film asi na Peru Surya na Ilu India gi ani suba amadi aroiba part ni karigumba viewer mayamna ahanba part yengdriba oiragadi description da link pijaramge mayamna link asida click tawbiduna film asigi ahanba part yengbiba yagani film asigi horakpada challagi machanupabu Suryana phukibagi mamai mami dakpham taduna mapagi manakta leptuna leirami matam maduda mapa asi mamit uisinduna potharaga leirami loinana mapana machanupada kari hainingba leibage haina hanglami matam maduda Suryana haikiba challa yaugdrabadi nasana thantana thabak amatta tauba phawba ngamdabra haibadu ningsinglaki makha tarakpada machanupana mapada hairami pabung yaugdrabasu yagani aina thabak adubu ngamnaba mayoknagani masi hairaba tungda machanupa adu mapagi manaktagi thokhirami mathangi numitta doctor na magi office ta phamduna karigumba khara magi diary da iri doctor gi matung inna Suryana soknaba lanasi border da natte Surya masana masada soknaba lani haina doctor na thajari ngasigi numit asi Surya gi oina yamna maru oiba numit ama oiri Suryana mahakki panthung yaunaba chatnabagi ahanba khongthanggi numitni Suryana ayuk nganna hogotlami iru maithajaraba matungda firon ananba setna lai khurumlami makha tarakpada kisorga punduna atma bu shanti lainabagidamak yoga yaurami yoga tauba mafam aduda varsana Surya bu urami yoga loiraba tungda park amada laughter session yaurami mafam asidasu varsana Surya bu urami makha tarakpada Surya shopping mall amada chatuna laughter buda amadi atai asauba control tawbada mateng pangnaba pochai khara leiri matam aduda Varsaga thengnarami makoi anigi marakta hello hi haiba natana karisu wari sanaramde makha tarakpada Suryana kisorga loinaduna roomda TV yenglami amadi chak ising khara charami matau asum tawdana Surya gi punsigi nongmagi matam haukhirami mathangi numitta Kishor amadi Surya hotel amada laktuna cha thaklami matam maduda Kishorna sauba amadi khana chainaba yaudana leiba asi kari phawbagi haina Suryada hanglami Suryana paukhum pirami nongmai amada maru yaudana leiba aduga chap manai haibadi nongmaidi kaptabida nungtigi nongmai sengdoklaga leiba aduga chap manai Suryana Kishorda hairami maram chadana pangnokta nokpa asidagi kari kanaba phangdoino Kishorna hairami thabak ama tawbada matam pumbada mayaigi lambi ama leigani masigi lambi asini mayamna management hairibase amadi nang masigi management asi tawba haite haina Kishorna Suryada hairami Suryasu management gi matangda karisu khanglamde Surya gi matungina tawba yaba thabak natraga tawba yadaba thabak ani asi natana atopa thabak amata leite haina thajarami Surya amadi Kishor wari sanaduna leiringai matamda khanghaudana mi khara laktuna market aduda leiba dukan sing thong lolhankhirami amadi market aduda khamduna leiba gari sing adisu thugairami Kishorna mising asi salagi mising ni haina Suryada hairami makha tana Kishorna Suryada mafam asidagi khara thuna chatnaba tawsi hairami maramdi Kishorna Surya asi saubu yamna thui haiba khanglami karigumba salagi misinga Suryaga kuthoknarabadi doctor na kaidongnungda Suryagi character certificate ta sign tawroi haibasi Kishorna khanglami makha tarakpada makoi ani gari thauduna makoigi room yoraklami yum yoraklaba tungda Kishorna hairami karigumba salagi misinga market asi shutdown tawrabadi karisu akaiba leite maramdi aikhoigi nakta mapung phana chana thaknaba stock ta leire tanja aduda Suryagi mamana Suryabu kawraklami adubu mamana Surya si magi machanupani haiba khanglamde ibungo Divya si angang delivery tawgadaba tha ama wali adubu hojik Divya si lengba thinba horakle karigumba angang asi hojik deliver tawrabadi Divya gi damak yamna khudong thiningai oigani market su shutdown tawba haukraba male magi nupasu shahar asigi mapanda sakki doctor na athuba matamda injection asi kapu hairakli karigumba nangna sanglagadi hidak asi market tagi leibirugera
ꯃꯇꯥꯡ ꯑꯗꯨꯗ ꯀꯤꯁꯣꯔꯅ ꯑꯩꯈꯣꯏꯒꯤ ꯄꯣꯠꯆꯩꯁꯤꯡ ꯂꯩꯗꯨꯅ ꯍꯧꯖꯤꯛꯇ ꯍꯜꯂꯛꯇ ꯉꯥꯏꯔꯤ, ꯀꯃꯥꯏꯅ ꯑꯃꯨꯛ ꯃꯥꯔꯀꯦꯠꯇ ꯆꯠꯀꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯁꯨꯔꯤꯌꯥꯅ ꯀꯤꯁꯣꯔꯒꯤ ꯋꯥ ꯑꯗꯨ ꯊꯠꯇꯨꯅ ꯌꯥꯅꯤ, ꯑꯩ ꯍꯤꯗꯥꯛ ꯑꯗꯨ ꯂꯩꯔꯨꯒꯦ ꯍꯥꯏꯔꯝꯂꯒ ꯗꯣꯛꯇꯔꯅ ꯏꯕ ꯍꯤꯗꯥꯛꯀꯤ ꯆꯦ ꯑꯗꯨ ꯄꯨꯗꯨꯅ ꯐꯥꯔꯃꯥꯁꯤ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯃꯥ ꯑꯗꯨꯅ ꯈꯔ ꯊꯨꯅ ꯂꯥꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯤꯁꯣꯔꯅ ꯃꯐꯝ ꯑꯗꯨꯗ ꯁꯜꯂꯥꯒꯤ ꯃꯤ ꯉꯥꯛꯇ ꯂꯩꯔꯝꯒꯅꯤ ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯥꯔꯀꯦꯠ ꯑꯗꯨꯗ ꯆꯠꯄ ꯃꯇꯝꯗ ꯁꯜꯂꯥꯒꯤ ꯃꯤ ꯈꯔ ꯎꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯨꯃꯤꯟꯅ ꯅꯥꯊꯩꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯣꯏꯅꯅ ꯁꯜꯂꯥꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯎꯈꯤꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯈꯔ ꯆꯠꯂꯕ ꯇꯨꯡꯗ ꯐꯥꯔꯃꯥꯁꯤ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯐꯥꯔꯃꯥꯁꯤ ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯪꯗꯨꯅ ꯗꯔꯀꯥꯔ ꯑꯣꯏꯕ ꯍꯤꯗꯥꯛ ꯑꯗꯨ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯑꯔꯣꯏꯕꯗ ꯍꯤꯗꯥꯛ ꯑꯗꯨ ꯐꯪꯈꯤꯔꯝꯃꯤ ꯑꯃꯗꯤ ꯍꯤꯗꯥꯛ ꯑꯗꯨ ꯄꯨꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯔ ꯊꯨꯅ ꯍꯜꯂꯛꯅꯕ ꯍꯣꯠꯅꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯜꯂꯥꯒꯤ ꯃꯤꯁꯤꯡ ꯂꯝꯕꯤꯗ ꯊꯦꯡꯅꯔꯝꯃꯤ꯫ ꯁꯜꯂꯥꯒꯤ ꯃꯤꯁꯤꯡꯅ ꯁꯨꯔꯤꯌꯥꯗ ꯅꯪ ꯃꯐꯝ ꯑꯁꯤꯒꯤ ꯃꯤꯁꯨ ꯃꯥꯟꯗꯦ ꯑꯃꯗꯤ ꯁꯠꯗꯥꯎꯟ ꯑꯁꯤꯗ ꯀꯔꯤꯒꯤꯗꯃꯛ ꯃꯄꯥꯟ ꯊꯣꯛꯂꯛꯂꯤꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯁꯨꯔꯤꯌꯥꯅ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯅꯧꯅ ꯂꯥꯛꯄꯅꯤ ꯑꯃꯗꯤ ꯍꯧꯖꯤꯛ ꯌꯨꯝ ꯍꯟꯒꯦ ꯇꯧꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯇꯣꯞꯄ ꯁꯜꯂꯥꯒꯤ ꯃꯤ ꯑꯃꯅ ꯁꯨꯔꯤꯌꯥꯒꯤ ꯃꯈꯨꯠꯇ ꯀꯔꯤꯒꯨꯝꯕ ꯑꯃ ꯄꯥꯏꯕ ꯎꯔꯝꯃꯤ꯫ ꯁꯜꯂꯥꯒꯤ ꯃꯤ ꯑꯗꯨꯅ ꯁꯨꯔꯤꯌꯥꯅ ꯄꯥꯏꯔꯤꯕ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯌꯦꯡꯕ ꯃꯇꯝꯗ ꯍꯤꯗꯥꯛ ꯑꯣꯏꯔꯝꯃꯤ꯫ ꯍꯤꯗꯥꯛ ꯑꯁꯤ ꯀꯗꯥꯏꯗꯒꯤ ꯄꯨꯔꯛꯄꯅꯣ ꯍꯥꯏꯅ ꯁꯨꯔꯤꯌꯥꯗ ꯍꯪꯂꯝꯃꯤ꯫ ꯁꯨꯔꯤꯌꯥꯅ ꯅꯨꯄꯤ ꯑꯃ ꯑꯦꯃꯥꯔꯖꯦꯟꯁꯤ ꯑꯣꯏꯕꯗꯒꯤ ꯑꯩꯅ ꯐꯥꯔꯃꯥꯁꯤꯒꯤ ꯊꯣꯡ ꯊꯨꯒꯥꯏꯗꯨꯅ ꯂꯧꯊꯣꯛꯄꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯍꯤꯗꯥꯛ ꯑꯗꯨ ꯁꯨꯔꯤꯌꯥꯒꯤ ꯃꯃꯥꯡꯗ ꯊꯨꯒꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯨꯔꯤꯌꯥ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯁꯥꯎꯕ ꯑꯗꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯨꯝ ꯌꯧꯅ ꯆꯦꯜꯂꯛꯈꯤꯔꯝꯃꯤ꯫ ꯁꯨꯔꯤꯌꯥꯗ ꯊꯣꯛꯄ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯕꯥꯜꯀꯅꯤꯗ ꯂꯩꯕ ꯀꯤꯁꯣꯔꯅ ꯂꯥꯞꯅ ꯎꯔꯝꯃꯤ꯫ ꯁꯨꯔꯤꯌꯥꯅ ꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯃꯥꯅ ꯍꯤꯗꯥꯛ ꯑꯗු ꯄꯨꯔꯛꯂꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯤꯁꯣꯔꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯎꯕꯗ ꯁꯨꯔꯤꯌꯥꯅ ꯍꯤꯗꯥꯛ ꯑꯗු ꯄꯨꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯁꯜꯂꯥꯒꯤ ꯃꯤꯁꯤꯡ ꯊꯦꯡꯅꯗꯨꯅ ꯍꯤꯗꯥꯛ ꯑꯗꯨ ꯃꯈꯣꯏꯅ ꯁꯨꯔꯤꯌꯥꯒꯤ ꯃꯃꯥꯡꯗ ꯊꯨꯒꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯨꯔꯤꯌꯥꯅ ꯀꯤꯁꯣꯔꯅ ꯉꯥꯡꯕ ꯑꯗꯨ ꯊꯠꯇꯨꯅ ꯑꯩꯅ ꯍꯤꯗꯥꯛ ꯑꯗꯨ ꯄꯨꯔꯛꯂꯤ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯐꯨꯔꯤꯠꯈꯥꯎꯗꯒꯤ ꯍꯤꯗꯥꯛ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯃꯃꯥꯗ ꯄꯤꯔꯝꯃꯤ꯫ ꯃꯃꯥꯅ ꯁꯨꯔꯤꯌꯥꯗ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡ ꯃꯅꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯀꯤꯁꯣꯔꯅ ꯑꯩꯅ ꯎꯕꯗ ꯍꯤꯗꯥꯛ ꯑꯗꯨ ꯁꯜꯂꯥꯒꯤ ꯃꯤꯁꯤꯡꯅ ꯊꯨꯒꯥꯏꯈ꯭ꯔꯦ, ꯑꯗꯨꯒ ꯍꯧꯖꯤꯛ ꯄꯨꯔꯛꯂꯤꯕ ꯍꯤꯗꯥꯛ ꯑꯁꯤꯅ ꯅꯪꯅ ꯃꯇꯧ ꯀꯔꯝꯅ ꯄꯨꯔꯛꯄꯅꯣ ꯍꯥꯏꯅ ꯁꯨꯔꯤꯌꯥꯗ ꯍꯪꯂꯝꯃꯤ꯫ ꯁꯨꯔꯤꯌꯥꯅ ꯍꯥꯏꯔꯝꯃꯤ, ꯁꯨꯃꯥꯏꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯊꯣꯛꯂꯛꯄ ꯌꯥꯏ ꯍꯥꯏꯅ ꯈꯟꯕꯗꯒꯤ ꯑꯩꯅ ꯑꯦꯛꯁꯇ꯭ꯔꯥ ꯕꯣꯇꯜ ꯑꯃꯒ ꯄꯨꯔꯛꯄꯅꯤ꯫ ꯀꯤꯁꯣꯔꯅ ꯍꯔꯥꯎꯗꯨꯅ ꯁꯨꯔꯤꯌꯥꯗ ꯍꯥꯏꯔꯝꯃꯤ, ꯃꯁꯤꯕꯨꯅꯤ ꯃꯦꯅꯦꯖꯃꯦꯟ ꯍꯥꯏꯔꯤꯕꯁꯦ꯫ ꯁꯨꯔꯤꯌꯥꯅ ꯃꯦꯅꯦꯖꯃꯦꯟ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯀꯤꯁꯣꯔꯗ ꯍꯪꯂꯝꯃꯤ꯫ ꯀꯤꯁꯣꯔꯅ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯑꯦꯛꯖꯥꯝꯄꯜꯒ ꯂꯣꯏꯅꯅ ꯍꯥꯏꯔꯝꯃꯤ, ꯕꯣꯇꯜ ꯑꯃꯅ ꯊꯨꯒꯥꯏꯅꯕ ꯄꯤꯈ꯭ꯔꯦ, ꯑꯗꯨꯒ ꯕꯣꯇꯜ ꯑꯃꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏ ꯀꯟꯕꯒꯤ ꯄꯤꯈ꯭ꯔꯦ, ꯍꯥꯏꯕꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯨ ꯊꯣꯛꯇ꯭ꯔꯦ ꯑꯃꯗꯤ ꯊꯕꯛ ꯑꯁꯤꯁꯨ ꯐꯖꯅ ꯇꯧꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯅ ꯀꯤꯁꯣꯔꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯅ ꯃꯦꯅꯦꯖꯃꯦꯟ ꯇꯧꯕ ꯍꯩꯔꯕꯅꯤꯅ ꯗꯣꯛꯇꯔꯅ ꯁꯣꯏꯗꯅ ꯁꯥꯏꯟ ꯇꯧꯔꯛꯂꯅꯤ꯫ ꯀꯤꯁꯣꯔꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯁꯨꯔꯤꯌꯥꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯍꯨꯝꯅꯤ ꯁꯨꯕ ꯅꯨꯃꯤꯠꯅꯤ꯫ ꯗꯣꯛꯇꯔꯒꯤ ꯃꯌꯨꯝꯗ ꯁꯨꯔꯤꯌꯥꯅ ꯁꯠꯗꯥꯎꯟ ꯃꯅꯨꯡꯗ ꯃꯥꯔꯀꯦꯠ ꯆꯠꯇꯨꯅ ꯍꯤꯗꯥꯛ ꯂꯩꯔꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯉꯤ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯇꯝꯂꯤ ꯑꯃꯗꯤ ꯁꯨꯔꯤꯌꯥꯗ ꯆꯥꯛ ꯑꯁꯤ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯇꯤꯐꯤꯟ ꯄꯤꯔꯝꯃꯤ꯫ ꯗꯣꯛꯇꯔꯅ ꯇꯤꯐꯤꯟ ꯑꯁꯤ ꯁꯨꯔꯤꯌꯥꯗ ꯄꯤꯕ ꯉꯝꯂꯣꯏ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯔꯤꯒꯨꯝꯕ ꯇꯤꯐꯤꯟ ꯑꯁꯤ ꯁꯨꯔꯤꯌꯥꯗ ꯄꯤꯗ꯭ꯔꯕꯗꯤ ꯑꯩꯅ ꯁꯨꯔꯤꯌꯥꯕꯨ ꯌꯨꯝ ꯑꯁꯤꯗ ꯀꯧꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯗꯣꯛꯇꯔꯅ ꯇꯤꯐꯤꯟ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯊꯕꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯤꯐꯤꯟ ꯑꯗꯨ ꯁꯨꯔꯤꯌꯥꯗ ꯗꯥꯛꯇꯔꯅ ꯄꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯏꯗꯣꯛꯄ ꯋꯥꯔꯤ ꯁꯥꯟꯅꯔꯝꯗꯦ, ꯑꯗꯨꯕु ꯗꯣꯛꯇꯔꯅ ꯍꯧꯔꯦꯟ ꯆꯥꯛ ꯆꯥꯔꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯇꯤꯐꯤꯟ ꯑꯗꯨ ꯆꯥꯝꯊꯣꯛꯂꯒ ꯊꯤꯜꯂꯛꯎ ꯍꯥꯏꯔꯝꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯨꯔꯤꯌꯥꯒꯤ ꯕꯤꯍꯦꯕꯤꯌꯔꯒꯤ ꯃꯇꯥꯡꯗ ꯗꯣꯛꯇꯔꯅ ꯗꯥꯏꯔꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯏꯔꯝꯃꯤ, ꯃꯗꯨꯗꯤ ꯁꯨꯔꯤꯌꯥꯒꯤ ꯋꯥꯈꯜꯗ ꯃꯍꯥꯛꯅ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯑꯗꯨ ꯁꯣꯜꯕ ꯇꯧꯔꯦ ꯍꯥꯏꯅ ꯈꯜꯂꯤ, ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇ꯭ꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯥꯛꯂꯕꯗꯤ ꯃꯍꯥꯛꯅ ꯀꯔꯤ ꯇꯧꯒꯅꯤ? ꯃꯈꯥ ꯇꯥꯔꯛꯄꯗ ꯁꯨꯔꯤꯌꯥ ꯑꯃꯗꯤ ꯀꯤꯁꯣꯔ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯤꯑꯣꯏ ꯈꯔꯅ ꯃꯈꯣꯏꯕꯨ ꯂꯝꯕꯤ ꯑꯃꯗ ꯈꯥꯝꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯒꯥꯔꯤꯕꯨ ꯈꯥꯝꯂꯛꯈꯤꯕ ꯅꯨꯄꯥ ꯑꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯁꯨꯔꯤꯌꯥꯅ ꯍꯤꯗꯥꯛ ꯂꯩꯕ ꯆꯠꯄ ꯃꯇꯝꯗ ꯊꯦꯡꯅꯈꯤꯕ ꯁꯜꯂꯥꯒꯤ ꯃꯤꯁꯤꯡ ꯑꯗꯨꯕꯨꯅꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯁꯨꯔꯤꯌꯥꯗ ꯍꯥꯏꯔꯝꯃꯤ, ꯃꯦꯗꯤꯁꯤꯟ, ꯅꯪ ꯊꯦꯡꯅꯕ ꯌꯥꯝꯅ ꯐꯔꯦ, ꯑꯩꯈꯣꯏꯒꯤ ꯕꯣꯁꯀꯤ ꯒꯥꯔꯤ ꯌꯥꯗꯗꯅ ꯂꯩꯔꯦ, ꯅꯪꯅ ꯃꯍꯥꯛꯄꯨ ꯌꯨꯝ ꯌꯧꯅ ꯐꯖꯅ ꯊꯤꯟꯕꯤꯔꯝꯃꯨ꯫
ꯀꯤꯁꯣꯔꯕꯨꯅ ꯃꯐꯝ ꯑꯗꯨꯗ ꯀꯨꯝꯊꯔꯒ ꯂꯩꯍꯧꯅꯕ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯃꯤ ꯑꯗꯨꯅ ꯁꯜꯂꯥꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯅꯕ ꯀꯧꯔꯝꯃꯤ꯫ ꯁꯨꯔꯤꯌꯥꯅ ꯁꯜꯂꯥꯒꯤ ꯃꯃꯤꯡ ꯇꯥꯕꯗ ꯉꯛꯂꯝꯃꯤ꯫ ꯁꯜꯂꯥꯅ ꯃꯥꯒꯤ ꯌꯥꯗꯕ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯝꯃꯤ ꯑꯃꯗꯤ ꯁꯨꯔꯤꯌꯥꯒꯤ ꯒꯥꯔꯤ ꯃꯊꯛꯇ ꯇꯣꯡꯈꯠꯇꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯠꯄ ꯍꯧꯈꯤꯔꯝꯃꯤ꯫ ꯁꯜꯂꯥꯅ ꯃꯐꯝꯗ ꯆꯠꯇꯨꯅ ꯃꯤꯁꯤꯡꯕꯨ ꯅꯝꯐꯨꯗ ꯄꯦꯄꯔ ꯃꯊꯛꯇ ꯁꯥꯏꯟ ꯇꯧꯍꯜꯂꯝꯃꯤ꯫ ꯃꯁꯤ ꯎꯕꯗ ꯁꯨꯔꯤꯌꯥꯅ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ, ꯑꯗꯨꯕꯨ ꯅꯨꯃꯤꯠ 12ꯅꯤ ꯃꯤ ꯈꯠꯅꯗꯅ ꯂꯩꯌꯨ ꯍꯥꯏꯕꯒꯤ ꯃꯍꯥꯛ ꯀꯔꯤꯁꯨ ꯇꯧꯗꯕꯤꯗ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯔꯣꯏꯕꯗ ꯃꯈꯣꯏꯅ ꯃꯨꯁꯂꯤꯝ ꯑꯃꯒꯤ ꯌꯨꯝꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯁꯜꯂꯥꯅ ꯃꯥꯒꯤ ꯆꯍꯤ ꯂꯣꯡꯒꯥ ꯑꯣꯏꯒꯗꯕ ꯃꯈꯣꯡ ꯅꯥꯝꯃ ꯁꯣꯏꯅꯥꯏꯕ ꯃꯤ ꯑꯃꯕꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯤꯑꯣꯏ ꯑꯁꯤ ꯃꯨꯁꯂꯤꯝ ꯑꯃꯅꯤ, ꯃꯃꯤꯡꯅ ꯃꯨꯁꯇꯐꯥ ꯀꯧꯏ꯫ ꯁꯜꯂꯥꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯒꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯃꯨꯁꯇꯐꯥꯒꯤ ꯂꯝ ꯑꯁꯤ ꯄꯥꯝꯂꯤ꯫ ꯁꯜꯂꯥꯅ ꯃꯨꯁꯇꯐꯥꯗ ꯍꯥꯏꯔꯝꯃꯤ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯅꯤ ꯑꯁꯤ ꯂꯨꯍꯣꯡꯕꯒꯤ ꯆꯍꯤ ꯌꯧꯁꯤꯜꯂꯛꯂꯦ ꯑꯃꯗꯤ ꯅꯆꯥꯅꯨꯄꯥ ꯑꯁꯤꯅ ꯗꯣꯛꯇꯔ ꯇꯝꯅꯤ ꯍꯥꯏꯔꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯅꯪ ꯁꯣꯏꯅꯥꯏꯕ ꯑꯃꯅꯤ, ꯃꯔꯝ ꯑꯗꯨꯅ ꯂꯝ ꯑꯁꯤꯒꯤ ꯆꯞ ꯆꯥꯕ ꯃꯃꯜ ꯍꯥꯏꯔꯣ꯫ ꯃꯨꯁꯇꯐꯥꯅ ꯂꯝ ꯑꯁꯤ ꯁꯜꯂꯥꯗ ꯄꯤꯔꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯂꯣꯏꯅꯅ ꯃꯨꯁꯇꯐꯥꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯝꯃꯤ, ꯂꯝ ꯑꯁꯤ ꯑꯩꯒꯤꯗꯤ ꯃꯛꯀꯥ ꯑꯃꯒꯨꯝꯕꯅꯤ꯫ ꯑꯩꯅ ꯏꯔꯩꯕꯥꯛꯄꯨ ꯁꯦꯕꯥ ꯇꯧꯕꯒꯤꯗꯃꯛ ꯂꯝ ꯑꯁꯤ ꯐꯪꯕꯅꯤ꯫ ꯂꯝ ꯑꯁꯤꯅ ꯑꯩꯕꯨ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯀꯌꯥꯃꯔꯨꯝ ꯅꯤꯡꯁꯤꯡꯍꯜꯂꯤ꯫ ꯑꯩꯕꯨ ꯂꯝ ꯑꯁꯤ ꯌꯣꯟꯅꯕ ꯍꯥꯏꯕꯤꯒꯅꯨ, ꯑꯃꯗꯤ ꯑꯩꯅ ꯍꯤꯡꯂꯤꯕ ꯃꯈꯩ ꯂꯝ ꯑꯁꯤ ꯀꯩꯗꯧꯅꯨꯡꯗ ꯌꯣꯜꯂꯣꯏ꯫ ꯃꯁꯤ ꯇꯥꯕꯗ ꯁꯜꯂꯥ ꯈꯔ ꯁꯥꯎꯔꯝꯃꯤ ꯑꯃꯗꯤ ꯁꯜꯂꯥꯅ ꯃꯨꯁꯇꯐꯥꯗ ꯍꯥꯏꯔꯝꯃꯤ, ꯃꯨꯁꯇꯐꯥ, ꯅꯪꯅ ꯑꯩ ꯃꯁꯛ ꯈꯪꯗ꯭ꯔꯕ ꯃꯥꯜꯂꯦ꯫ ꯑꯩꯅ ꯄꯥꯝꯕ ꯑꯗꯨ ꯑꯩꯒꯤ ꯑꯣꯏꯗꯕ ꯌꯥꯗꯦ꯫ ꯃꯁꯤ ꯇꯥꯕꯗ ꯃꯨꯁꯇꯐꯥꯅ ꯅꯣꯛꯇꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯥꯎꯈꯨꯝꯗꯤ ꯆꯞ ꯃꯥꯟꯅꯅ ꯂꯩꯒꯅꯤ꯫ ꯍꯧꯖꯤꯛ ꯑꯗꯣꯝꯅ ꯃꯤ 4 ꯄꯨꯗꯨꯅ ꯂꯥꯛꯂꯤ, ꯍꯌꯦꯡ ꯃꯤ 100 ꯄꯨꯔꯛꯀꯅꯤ꯫ ꯑꯗꯣꯝꯅ ꯂꯝ ꯑꯁꯤꯕꯨ ꯅꯝꯐꯨꯗ ꯂꯧꯒꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤꯒꯨꯝꯅ ꯃꯈꯣꯏꯁꯨ ꯀꯥꯔꯒꯤꯜ ꯂꯧꯒꯅꯤ ꯍꯥꯏꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯑꯩꯒꯤ ꯈꯣꯡ ꯑꯁꯤꯕꯨ ꯇꯦꯛꯍꯟꯈꯤ, ꯑꯗꯨꯕꯨ ꯀꯥꯔꯒꯤꯜꯗ ꯂꯩꯕ ꯅꯨꯡ ꯃꯆꯥ ꯑꯃ ꯐꯥꯎꯕ ꯄꯨꯔꯒ ꯆꯠꯄ ꯉꯝꯈꯤꯗꯦ꯫ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯨꯁꯇꯐꯥꯅ ꯍꯥꯏꯔꯝꯃꯤ, ꯁꯥꯔ, ꯃꯥꯌꯣꯛꯅꯕ ꯑꯁꯤ ꯑꯩꯒꯤ ꯍꯩꯅꯕꯤ ꯑꯣꯏꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯨꯁꯇꯐꯥꯒꯤ ꯋꯥ ꯇꯥꯕꯗ ꯄ꯭ꯔꯗꯤꯞ ꯁꯤꯡꯅ ꯍꯥꯏꯔꯝꯃꯤ, ꯃꯥꯌꯣꯛꯅꯕꯗꯤ ꯂꯥꯏꯔꯗꯅ ꯅꯪ ꯁꯜꯂꯥꯒꯤ ꯃꯃꯥꯡꯗ ꯐꯖꯅ ꯐꯥꯎꯕ ꯂꯦꯞꯄ ꯉꯝꯒꯗ꯭ꯔꯅꯦ? ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯁꯨꯔꯤꯌꯥꯅ ꯂꯣꯏꯅ ꯇꯥꯔꯝꯃꯤ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯃꯨꯁꯇꯐꯥꯅ ꯃꯥꯒꯤ ꯆꯩꯁꯨ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯍꯧꯒꯠꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯈꯣꯡ ꯅꯥꯝꯃ ꯌꯥꯎꯗꯕ ꯃꯇꯝ ꯑꯗꯨꯗ ꯏꯟꯗꯤꯌꯥꯒꯤꯗꯃꯛ ꯑꯩꯅ ꯂꯦꯞꯇꯨꯅ ꯂꯩꯈꯤ꯫ ꯍꯧꯖꯤꯛ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗ ꯈꯨꯗꯣꯡꯊꯤꯕ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯑꯩꯒꯤꯗꯃꯛ ꯂꯦꯞꯀꯅꯤ꯫ ꯁꯜꯂꯥꯅ ꯃꯨꯁꯇꯐꯥꯗ ꯍꯥꯏꯔꯝꯃꯤ, ꯐꯔꯦ, ꯑꯩꯅ ꯅꯉꯣꯟꯗ ꯅꯨꯃꯤꯠ 4ꯅꯤ ꯄꯤꯒꯅꯤ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯃꯤ ꯑꯃꯅ ꯅꯪꯒ ꯂꯣꯏꯅꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯦꯞꯃꯤꯟꯅꯔꯕꯗꯤ ꯑꯩꯅ ꯅꯪꯒꯤ ꯂꯝ ꯑꯁꯤꯗ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯣꯏ꯫ ꯃꯁꯤ ꯍꯥꯏꯔꯕ ꯇꯨꯡꯗ ꯁꯜꯂꯥ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯃꯤ ꯑꯃꯗꯤ ꯁꯨꯔꯤꯌꯥ ꯌꯥꯎꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯨꯁꯇꯐꯥꯒꯤ ꯏꯃꯨꯡ ꯑꯁꯤ ꯁꯨꯔꯤꯌꯥꯅ ꯃꯔꯩꯕꯥꯛꯀꯤꯗꯃꯛ ꯉꯥꯎꯖꯕ ꯑꯗꯨꯒꯨꯝꯕ ꯏꯃꯨꯡ ꯑꯃꯅꯤ꯫ ꯃꯨꯁꯇꯐꯥꯒꯤ ꯃꯄꯥꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯁꯨꯚꯥꯁ ꯆꯟꯗ꯭ꯔ ꯕꯣꯁꯀꯤ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯔꯝꯃꯤ, ꯑꯗꯨꯒ ꯃꯨꯁꯇꯐꯥꯅ ꯀꯥꯔꯒꯤꯜ ꯀꯟꯅꯕꯒꯤꯗꯃꯛ ꯃꯔꯩꯕꯥꯛꯀꯤꯗꯃꯛ ꯂꯥꯟ ꯁꯣꯛꯅꯈꯤ꯫ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯁꯨꯔꯤꯌꯥ ꯌꯨꯝ ꯍꯜꯂꯛꯂꯝꯃꯤ ꯑꯃꯗꯤ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯀꯤꯁꯣꯔꯗ ꯁꯜꯂꯥꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯇꯧꯕ ꯊꯕꯛ ꯑꯗꯨ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯀꯤꯁꯣꯔꯅ ꯃꯍꯥꯛꯄꯨ ꯌꯨ ꯄꯤꯊꯛꯇꯨꯅ ꯁꯨꯔꯤꯌꯥꯅ ꯃꯤ ꯈꯠꯅꯔꯝꯗꯕ ꯑꯗꯨ ꯌꯥꯝꯅ ꯐꯩ ꯍꯥꯏꯗꯨꯅ ꯊꯦꯝꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯁꯨꯔꯤꯌꯥ ꯑꯃꯗꯤ ꯀꯤꯁꯣꯔ ꯅꯣꯔꯃꯦꯜꯗ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯁꯜꯂꯥꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯁꯨꯔꯤꯌꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯁꯨꯔꯤꯌꯥꯗ ꯍꯥꯏꯔꯝꯃꯤ, ꯁꯣꯜꯖꯔ, ꯅꯪꯒꯤ ꯒꯥꯔꯤ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯕꯣꯁꯅ ꯌꯥꯝꯅ ꯄꯥꯝꯂꯦ, ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯄꯨꯗꯨꯅ ꯆꯠꯂꯒꯅꯤ, ꯑꯗꯨꯒ ꯅꯪꯒꯤ ꯑꯣꯏꯅ ꯕꯥꯏꯛ ꯑꯁꯤ ꯁꯤꯖꯤꯟꯅꯔꯣ꯫ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏꯅ ꯁꯨꯔꯤꯌꯥꯒꯤ ꯒꯥꯔꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯨꯔꯤꯌꯥ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯍꯧꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯗꯣꯛꯇꯔꯅ ꯕꯥꯜꯀꯣꯅꯤꯗꯒꯤ ꯂꯣꯏꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯨꯔꯤꯌꯥꯅ ꯃꯈꯣꯏꯅ ꯄꯤꯔꯝꯕ ꯕꯥꯏꯛ ꯑꯗꯨ ꯇꯨꯃꯤꯟꯅ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯊꯧꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯐꯤꯂꯝ ꯑꯁꯤꯗ ꯏꯁꯩ ꯑꯃ ꯎꯠꯂꯤ꯫ ꯃꯔꯛ ꯑꯁꯤꯗ ꯃꯨꯁꯇꯐꯥꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯆꯠꯇꯨꯅ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯄꯨꯂꯤꯁ ꯑꯗꯨꯅ ꯀꯥꯔꯒꯤꯜꯒꯤ ꯂꯥꯟ ꯁꯣꯛꯅꯕ ꯑꯗꯨꯗ ꯌꯥꯎꯔꯨꯔꯒ ꯀꯩꯗꯧꯔꯒꯦ? ꯑꯩꯅ ꯅꯪ ꯃꯨꯁꯂꯤꯝ ꯑꯃꯅꯤ ꯈꯟꯗꯨꯅ ꯍꯥꯏꯕꯅꯤ, ꯆꯜꯂꯥꯒ ꯑꯣꯟꯁꯤꯟꯅꯔꯨꯅꯨ꯫ ꯃꯨꯁꯇꯐꯥꯅ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ, ꯑꯩ ꯃꯨꯁꯂꯤꯝ ꯑꯃ ꯑꯣꯏꯕꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯅꯠꯇꯦ, ꯑꯩꯁꯨ ꯏꯟꯗꯤꯌꯟ ꯑꯃꯅꯤ ꯈꯟꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯄꯨꯂꯤꯁ ꯑꯗꯨꯅ ꯃꯨꯁꯇꯐꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯃꯍꯨꯠꯇ
thina ngangduna mafam adudagi tanthokirami. Mapana Muslim ama oibagi thina ngangba asi masanupana tuminna tarami adubu magi maithongda asauba amadi uba phangli. Nakal amaromda Surya amadi Varsha makhoi anigi misunderstanding adu kokpadagi makhoi ani koiba satpa ulli. Ikhang khangaudana Mustafa gi mayumda makhoi gi TV da news ama lakpa ulli. Pau aduda Mustafa asi India gi ex army ama oirwasu mahangna defense ki oiba document khara leak oihanki. Wafam asi Mustafa masana khanglakpadagi ikaibana maram oiraga masana masabu hatok sakhi haibadi suicide tawkhre hairami. Masi tabada Mustafa gi imung manung mathwai yamna nungairamde adubu Mustafa gi masanupana henna mathwai nungaitabadagi kaptuna leiba ulli. Amaromda khangaudana Salla gi misingna Surya gi yumda laklami. Surya na su phajana welcome tawrami. Mising aduna Surya da yu thaknabagi yu leiruchu haina pakhon tharami. Surya su yu leiba chatkirami amadi yu puduna laklami. Hairiba thakdoksing asi doctor na balcony dagi loina urami adubu karisu hairamde. Surya na sumaina tawba asi uraga mapana mathwai nungaitaba kharadi phauri. Mathangi numita Mustafa gi masanupa yamna sauduna pochai thugaiba ulli. Matang aduda mapuna saudanaba hairami adubu masunupa Anwar na hairami aikoigi pabungna phangba medal sing asi kari kana doino loina langthokkhibana phai. Kargil gi landa leibak ningbani haiduna seba tawraba tungda leibak asina mabu leibak ki yeknabani haina lauthokpiduna ipabu hatokpikhre. Mamana Anwar gi asauba du phathanaba honarami adubu Anwar gi asauba halamde. Makhatana Anwar na hairami aigi pabungna hairami aikoina warakpa matamda leibak asigi misingna mabu ngakpigani haina adubu kana lakke mahakku ngakpinabagidamak. Matam aduda mapuna hairami karimata khanganu Anwar aikoibu nongmadi leibak miyam asina masak soidana khangbirakani. Adubu Anwar gi asauba hantharamde. Makhatana Anwar na hairami leibak asina aikoibu karisu yengsinbiba amadi ubiba natte. Maramdi leibak asi aikoigi natte. Masi tabada mapuna Anwar gi mamaida khupakna tharaduna amuk hanna wa asi haiganu hairami. Adubu Anwar gi asauba asi leppa leiramde loinana mahakna mapuda hairami leibak asi aikoigi natte haibasi aina nongma soidana utkani. Masi hairaba tungda Anwar asaubaga loinana yum thadoktuna chatkirami. Masan nupi amadi mamana khamnaba honai adubu Anwar hanna phawba yenglamde. Numit 19 suba numitta doctor na magi diary da irami madudi numit adugi thokpa thodok aduda mamana Surya gi damak tiffin pibiki. Haujik Surya na tawriba thabak asigi matunginna aina Surya amadi mama unahallage. Makha tarakpada Surya gi family da puja tawrami. Puja manungda doctor na magi nupi da Surya lakani hairami. Mamana Surya lakani haina doctor na panbada yamna ngaklami. Yengbada kamai tawi haina doctor da hanglami. Doctor na nangi nasani na yengbada nangna laina khangba ngamgani hairami. Amaromda Surya gi mayumda magi masan nupi na mabu mamaga unanaba makhoigi yumda puduna lagli. Matang asida film asigi manungda isai ama utli. Matam asida mama masa thengnakirami. Mamana Suryabu mafam amada puraklami. Ka amagi manungda Suryabu pusinduna sahi tara aingondagi lapthoklaga leiriba karigino amadi mamagi pendabasing adu Suryada loina hairami. Aroibada mama masa punna harauduna kaminnaki. Mathangi numita Surya amadi Varsagi imung manung nungaina punna wari sanaduna harauna nungaina leirami. Numit asi kunni suba numitni. Hayengi numitadi Suryada pigadaba tax asigi aroiba numit oigani. Pulis amana Suryabu ACP na unaba pami hairami. Surya na ACP bu unaba laklami amadi ACP gi office ta Mustafa gi mapa phamduna leirami. ACP na Suryada hairami haukiba July gi 3 ta Mustafa sikhirami. Siba numit adugi CCTV footage mangkhre adubu atopa camera amadadi nangna gari ama thoduna lakpa ukhirami. Matam aduda yengbada nungaitaba thodok ukhibra. Surya na thoidokpa thodok ukhiba leite hairami. Tanja aduda Mustafa gi mapana Suryabu
ꯀꯧꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯦ, ꯃꯇꯨꯡꯗ ꯁꯨꯏꯁꯥꯏꯗꯅꯤ ꯍꯥꯏꯕꯤꯔꯦ꯫ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯈꯔ ꯊꯣꯛꯈꯤꯕ꯭ꯔꯥ ꯍꯥꯏꯅ ꯅꯤꯡꯁꯤꯡꯅꯕ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯃꯨꯁꯇꯐꯥꯒꯤ ꯃꯄꯥꯅ ꯁꯨꯔꯤꯌꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯁꯨꯔꯤꯌꯥꯅ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯁꯜꯂꯥꯒꯤ ꯃꯤꯁꯤꯡꯅ ꯊꯣꯛꯍꯟꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯅꯪꯅ ꯀꯔꯤꯃꯠꯇ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯁꯨꯔꯤꯌꯥꯅ ꯅꯤꯡꯁꯤꯡꯂꯝꯃꯤ, ꯑꯗꯨꯕꯨ ꯑꯍꯜ ꯑꯗꯨꯗꯗꯤ ꯀꯔꯤꯃꯠꯇ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯅ ꯈꯨꯝꯈꯤ꯫ ꯑꯦꯁꯤꯄꯤ ꯑꯗꯨꯅ ꯃꯨꯁꯇꯐꯥꯒꯤ ꯃꯄꯥꯗ ꯍꯥꯏꯔꯝꯃꯤ, ꯁꯨꯔꯤꯌꯥꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯆꯨꯝꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯍꯥꯛ ꯑꯁꯤ ꯀꯦꯔꯦꯛꯇꯔ ꯃꯣꯠꯄ ꯃꯤ ꯅꯠꯇꯦ꯫ ꯃꯈꯥ ꯇꯥꯅ ꯑꯦꯁꯤꯄꯤ ꯑꯗꯨꯅ ꯁꯨꯔꯤꯌꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯁꯥꯔ, ꯑꯩꯅ ꯅꯪꯕꯨ ꯃꯁꯛ ꯈꯪꯏ꯫ ꯃꯇꯝ ꯑꯗꯨꯗ ꯁꯨꯔꯤꯌꯥ ꯄꯨꯂꯤꯁ ꯑꯗꯨꯒꯤ ꯋꯥ ꯇꯥꯕꯗ ꯉꯛꯂꯝꯃꯤ꯫ ꯄꯨꯂꯤꯁ ꯑꯗꯨꯅ ꯃꯥꯒꯤ ꯃꯈꯥ ꯊꯥꯕ ꯑꯣꯐꯤꯁꯥꯔ ꯑꯃꯗꯤ ꯀꯣꯟꯁꯇꯦꯕꯜꯁꯤꯡ ꯑꯗꯨ ꯀꯧꯁꯤꯟꯗꯨꯅ ꯁꯨꯔꯤꯌꯥ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯇꯥꯛꯂꯝꯃꯤ꯫ ꯄꯨꯂꯤꯁ ꯑꯁꯤꯅ ꯁꯨꯔꯤꯌꯥ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯑꯥꯏꯗꯜ ꯑꯃꯅꯤ ꯍꯥꯏꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯍꯥꯏꯔꯝꯃꯤ꯫ ꯁꯨꯔꯤꯌꯥ ꯑꯁꯤ ꯃꯁꯥꯒꯤ ꯀꯦꯔꯦꯛꯇꯔ ꯉꯥꯛꯅ ꯆꯠꯄ ꯃꯤ ꯑꯃꯅꯤ꯫ ꯄꯨꯂꯤꯁ ꯑꯁꯤꯅ ꯗꯦꯜꯂꯤꯗ ꯂꯩꯕ ꯃꯇꯝꯗ ꯁꯨꯔꯤꯌꯥꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯨꯔꯤꯌꯥꯅ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯃꯤ ꯑꯃ ꯑꯣꯏꯔꯕ ꯇꯨꯡꯗ ꯏꯁꯥꯒꯤ ꯀꯦꯔꯦꯛꯇꯔ ꯀꯩꯗꯧꯅꯨꯡꯗ ꯃꯥꯡꯍꯜꯂꯣꯏꯗꯕꯅꯤ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯁꯨꯔꯤꯌꯥꯗ ꯅꯤꯡꯁꯤꯡꯍꯟꯈꯤꯔꯝꯃꯤ꯫ ꯄꯨꯂꯤꯁ ꯑꯗꯨꯅ ꯃꯉꯣꯟꯗ ꯊꯥꯖꯕ ꯑꯗꯨ ꯎꯔꯕ ꯇꯨꯡꯗ ꯁꯨꯔꯤꯌꯥ ꯃꯐꯝ ꯑꯗꯨꯗ ꯐꯖꯅ ꯉꯛ ꯊꯥꯡꯀꯠꯂꯒ ꯐꯥꯎ ꯂꯦꯞꯄ ꯉꯝꯂꯝꯗꯦ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯌꯥꯝꯅ ꯏꯀꯥꯏꯅ ꯃꯄꯥꯟ ꯊꯣꯛꯂꯛꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯟꯈꯤꯔꯝꯃꯤ, ꯃꯥꯒꯤ ꯕꯣꯔꯗꯔ ꯆꯠꯄꯒꯤ ꯃꯪꯂꯥꯟ ꯑꯗꯨ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯃꯥꯒꯤ ꯀꯦꯔꯦꯛꯇꯔꯕꯨ ꯀꯣꯝꯄ꯭ꯔꯣꯃꯥꯏꯖ ꯇꯧꯔꯒꯗ꯭ꯔꯥ? ꯁꯨꯔꯤꯌꯥꯒꯤ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯂꯥꯡꯇꯛꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯈꯤ꯫ ꯃꯍꯥꯛꯅ ꯃꯐꯝ ꯑꯃꯗ ꯆꯠꯀꯦ ꯇꯧꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯃꯥꯡꯗ ꯁꯜꯂꯥꯒꯤ ꯃꯤꯁꯤꯡꯅ ꯃꯨꯁꯇꯐꯥꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯈꯤꯕ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯨꯁꯇꯐꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯟꯕ ꯃꯇꯝ ꯑꯗꯨꯗ ꯃꯨꯁꯇꯐꯥ ꯁꯤꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯜꯂꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯃꯤ ꯈꯔꯒ ꯂꯣꯏꯅꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥꯅ ꯁꯨꯔꯤꯌꯥꯗ ꯍꯥꯏꯔꯝꯃꯤ, ꯅꯪꯅ ꯕꯣꯔꯗꯔ ꯆꯠꯅꯤꯡꯂꯕꯗꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯀꯥꯎꯊꯣꯛꯂꯣ꯫ ꯑꯩꯁꯨ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯪꯒ ꯈꯠꯅꯈꯤ ꯍꯥꯏꯕꯗꯨ ꯀꯥꯎꯊꯣꯛꯂꯒꯦ꯫ ꯁꯨꯔꯤꯌꯥꯅ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯈꯪꯗꯕꯗꯒꯤ ꯇꯨꯃꯤꯟꯅ ꯃꯐꯝ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯗꯣꯛꯇꯔꯅ ꯍꯥꯏꯈꯤꯕ, ꯀꯔꯤꯒꯨꯝꯕ ꯕꯣꯔꯗꯔ ꯆꯠꯅꯤꯡꯂꯕꯗꯤ ꯅꯪ ꯅꯁꯥꯒꯤ ꯑꯁꯥꯎꯕꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯨꯔꯤꯌꯥ ꯊꯧꯗꯣꯛ ꯑꯁꯤ ꯀꯅꯥꯃꯠꯇꯗ ꯍꯥꯏꯔꯣꯏ ꯍꯥꯏꯅ ꯁꯜꯂꯥꯒꯤ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯁꯨꯔꯤꯌꯥꯅ ꯊꯧꯗꯣꯛ ꯑꯁꯤ ꯅꯤꯡꯁꯤꯡꯂꯕ ꯇꯨꯡꯗ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯌꯥꯝꯅ ꯀꯞꯈꯤꯔꯝꯃꯤ꯫ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯗꯣꯛꯇꯔꯅ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯁ꯭ꯇꯨꯗꯦꯟ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯅꯨꯃꯤꯠ 22ꯅꯤ ꯑꯁꯥꯎꯕ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯒ ꯂꯩꯕꯒꯤ ꯁꯨꯔꯤꯌꯥꯕꯨ ꯃꯥꯒꯤ ꯀꯦꯔꯦꯛꯇꯔ ꯁꯥꯔꯇꯤꯐꯤꯀꯦꯠꯇ ꯁꯥꯏꯟ ꯇꯧꯔꯒ ꯄꯤꯒꯦ ꯇꯧꯕ ꯃꯇꯝꯗ ꯁꯨꯔꯤꯌꯥꯅ ꯄꯦꯄꯔ ꯑꯗꯨꯗ ꯁꯥꯏꯟ ꯇꯧꯕꯤꯈꯤꯅꯨ, ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩ ꯃꯥꯏ ꯄꯥꯛꯇ꯭ꯔꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯥ ꯇꯥꯅ ꯁꯨꯔꯤꯌꯥꯅ ꯍꯥꯏꯔꯝꯃꯤ, ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯕꯗ ꯏꯁꯥꯅ ꯏꯁꯥꯒꯤ ꯀꯦꯔꯦꯛꯇꯔꯕꯨ ꯃꯥꯏꯊꯤꯍꯟꯈ꯭ꯔꯦ꯫ ꯁꯨꯔꯤꯌꯥꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯍꯣꯜ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯉꯛꯂꯝꯃꯤ꯫ ꯁꯨꯔꯤꯌꯥꯅ ꯍꯥꯏꯔꯝꯃꯤ, ꯁꯥꯔ, ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯑꯩꯁꯦ ꯑꯟꯐꯤꯠ ꯑꯣꯏ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯑꯩꯅ ꯑꯟꯐꯤꯠ ꯑꯣꯏ ꯍꯥꯏꯕ ꯏꯁꯥꯅ ꯌꯥꯅꯤꯡꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩ ꯑꯟꯐꯤꯠ ꯑꯣꯏꯔꯦ꯫ ꯑꯩꯒꯨꯝꯕ ꯃꯤꯁꯤꯡ ꯑꯁꯤ ꯁꯣꯜꯖꯔ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗꯦ꯫ ꯑꯩ ꯃꯇꯝ ꯄꯨꯝꯕꯗ ꯏꯊꯟꯇ ꯂꯩꯔꯕꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ, ꯃꯔꯝꯗꯤ ꯑꯩꯒꯤ ꯀꯦꯔꯦꯛꯇꯔꯅ ꯑꯩꯕꯨ ꯂꯣꯏꯅꯗꯨꯅ ꯆꯠꯃꯤꯟꯅꯈꯤ꯫ ꯃꯈꯥ ꯇꯥꯅ ꯁꯨꯔꯤꯌꯥꯅ ꯍꯥꯏꯔꯝꯃꯤ, ꯉꯁꯤ ꯑꯩꯒꯤ ꯅꯥꯛꯇ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯑꯃꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯖꯕ ꯂꯣꯏꯅ ꯂꯩꯔꯦ꯫ ꯁꯥꯔꯅ ꯄꯦꯄꯔ ꯑꯗꯨꯗ ꯍꯦꯛ ꯁꯥꯏꯟ ꯇꯧꯕꯒ ꯑꯩꯒꯤ ꯃꯪꯂꯥꯟꯁꯨ ꯐꯪꯂꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩꯅ ꯃꯐꯝ ꯀꯗꯥꯏꯗ ꯂꯩꯔꯤ? ꯑꯩꯅ ꯕꯣꯔꯗꯔ ꯆꯠꯄ ꯄꯥꯝꯂꯤ, ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯆꯠꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯁꯤꯕ ꯃꯌꯥꯝꯒꯤ ꯃꯊꯛꯇ ꯀꯩꯔꯥꯛ ꯊꯥꯔꯒ ꯆꯠꯂꯕꯗꯤ ꯑꯩꯅ ꯕꯣꯔꯗꯔꯗ ꯆꯠꯄꯒꯤ ꯀꯔꯤ ꯑꯥꯔꯊ ꯂꯩꯒꯅꯤ? ꯑꯩꯒꯤ ꯃꯃꯥꯡꯗ ꯅꯨꯄꯥ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯌꯧꯔ ꯐꯥꯎꯕ ꯑꯩꯅ ꯀꯔꯤꯁꯨ ꯇꯧꯈꯤꯗꯦ꯫ ꯑꯔꯣꯏꯕꯗ ꯁꯨꯔꯤꯌꯥꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯒꯤ ꯃꯪꯂꯥꯟ ꯑꯗꯨ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯕꯗ ꯑꯩ ꯏꯁꯥꯅ ꯏꯁꯥꯕꯨ ꯍꯣꯡꯗꯣꯛꯍꯟꯕ ꯄꯥꯝꯗꯦ꯫ ꯑꯩ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯒꯅꯤ꯫ ꯍꯧꯖꯤꯛ ꯑꯩꯅ ꯑꯩꯒꯤ ꯀꯦꯔꯦꯛꯇꯔꯕꯨ ꯊꯤꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯁꯤꯕ ꯇꯥꯔꯕꯁꯨ ꯀꯦꯔꯦꯛꯇꯔꯒ ꯂꯣꯏꯅꯗꯨꯅ ꯁꯤꯒꯅꯤ꯫ ꯃꯁꯤ ꯍꯥꯏꯔꯝꯂꯕ ꯇꯨꯡꯗ ꯁꯨꯔꯤꯌꯥ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯁꯥꯎꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯗꯣꯛꯇꯔ ꯃꯐꯝ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯁꯨꯔꯤꯌꯥꯅ ꯍꯥꯏꯕ ꯋꯥꯁꯤꯡ ꯑꯗꯨ ꯇꯥꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ꯫ ꯁꯨꯔꯤꯌꯥ ꯃꯐꯝ ꯑꯗꯨꯗꯒꯤ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯃꯨꯁꯇꯐꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗ ꯁꯜꯂꯥꯒꯤ ꯃꯤꯁꯤꯡꯅ ꯃꯌꯨꯝꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯂꯪꯊꯣꯛꯄ ꯑꯗꯨ ꯎꯔꯝꯃꯤ꯫
ahal aduna medal mayam ama paiduna kaplaga leirami sallagi mi amana soldier nang mafam asida kaidoba laklibano haina yamna usitna hanglammi matam maduda sallagi masanupana Mustafagi masanupi fajinduna thamba urammi matam maduda sallagi mi amana tungdagi suryagi manakta sanglakirami adubu suryana magi makhut thudeklammi masigi matungda sallagi mi singbu tamthina phuba haurakirami matam maduda suryana ahal adugi manak sangduna numit aduda thokkiba thogdok adugi asengba wari sing adu hairammi masigi matungda surya tamna sanglakpa singbu mahakna makha tana phuba haurakirami matam aduda sallagi masanupa surya tamna sanglaktuna numit aduda nangbu thadoklamba si aikhoigi asoibani hairami adubu ngasi ngamlabadi aibu phuro hairamlaga sallagi masanupabu suryana phuba haurakirami makhoi mayamgi mamangda suryana mi ama yum mathaktagi langthaduna hatkirami masi ubada sallagi masanupa amadi sallagi lemhauriba mising adu mafam adu thadoktuna chenaba hotnarami adubu suryana makhoi sing adu koitan tanaduna loina pharami makhoigi maraktagi nupa amana sallagi manakta laktuna wari pumba tamlammi sallana magi driver oiramba aduna makhoi sing adu loina phukirami haiba thajaramde matam maduda surya gari tongduna sallagi mayumda lakhirami sallana aigi misingbu phuribasi nangi afaba oiroi haina suryada hairami suryana mising adu phuba nate loina hatokhibani haina khumlammi masi tabada salla ngaklammi karigi hatlino haina sallana hanglammi suryana saubadagi hatokhibani haina khumlammi tanjaduda sallagi mi amana tungdagi suryada thangna thinge tawrami adubu suryana ngakthoklammi mathang mathang amamam oina sallagi mising adu suryabu hatke haina sanglaklammi adubu mafam aduda suryana makhoi sing adu loina hatoklammi makha tarakpada suryana ngaihak pothage hairamlaga mafam aduda leiba chokri amada tumduna leikhirami masi ubada sallana thang paiduna suryabu hatke haiduna sanglaklammi matam maduda Pradeep Singhna sallagi makhong konduna hairami nasanupasi magi manakta leiri karigumba phattaba thogdok ama thoklabadi nasanupa siba yai maram maduna nupa asiga wari sananaba tau hairami sallana suryada hairami nangna pamliba si karino Mustafagi 5 acre gi lamdura madu oirabadi phare lam madu aina launaba honararoi amadi magi imung manungbu aina yengsinbigani makha tana sallana hairami Mustafadi aina hinghanba ngamlaroi madu nataba ama hekta hayo aina soidana pigani suryana karisu hairamde tuminna hiptuna leirami matam maduda sallana saukhirami loinana nangna pamliba si karino haina kanna lauduna suryada haikirami suryana paukhum pirami India matung tarakpada suryana hagotuna sallagi manak tamna chatlami aduga aina pamliba si Indiani hojik India bu puraga lau hairami suryana hairibadu karino haiba sallana gyan taramdi matam maduda suryana hairami aina hairibasi nang gyan taramlaroi aigi India gi ani suba macha Anwarbu mafam asida puraga lau hairami makha tana suryana hairami hojik phawba nangna khalise Mustafa khaktani hatlise adubu masidagi henba khwaidagi phattaba thabak tawriba asi Anwargi thamoidagi leibak ningba adu hatokpi khibani mahakti doctor oiduna leibak asigi seba tawningba pamba nupa macha amani hojik nangi maramdagi yum thadoktuna chatkre makha tana suryana hairami hojik Anwar kamaina leiramgani phattaba mi mayam punduna leibak asida phattaba thabak tawroklabadi aikhoigumba soldier amana mahakbu hatnaba honarakani makha tana sallada onsinduna suryana hairami nakhoi mayamna India bu manungdagi sum chahannaba onari nakhoi mayam asiga Pakistan gi terrorist ka chap manai masi tabada sallana ai Pakistan macha nate India machani hairami suryana proof kari leibage hanglammi sallana Aadhaar card PAN card voter card amadi driving license pekhaudagi lokthokuna hairami se sang asina aibu India da popani amadi India machani haina tagli suryana magi che sang adu langthoktuna India si pekhauda thamgadaba nate thamoida thamgadabani hairami India da leiraga Indian oiba nate
इंडिया असी थमोइदा थमगदबनी हाइना सूर्याना चल्लादा हाइरमी मखा ताना सूर्याना यामना साउदुना हाइरमी पुंग कुनमरी की मनुंगदा अनवरबु कोइथी थीदुना मफम असिदा पुरक्कदबनी ngasi phawda nangi power adu lana sizinabani punsida ihan hana ireibaki damak nangi power adu anwar thibada sizinau karigumba eigi thamoida laiba anwar gi damak akiba si chumlabadi nangi nasa nupabu hatlaba tungda nangi mayokta lan tawgani surya gi wahai asi tabada salla akibaga loinana ngakpa pokhirami sallana news channel social media amadi police sizinaduna anwar bu thiba hawraklami मसीगी मरक्ता प्रजा सिंगना मुस्तफागी इमुंगी दमक अखोइना ngak senbigani hairami adubu anwar phangba ngamkhiramde matam aduda anwar di mumbai da leirami mahaku mi kharana mi amabu hatpa ngamgadra hairami anwar na hatpa ngamgani haina khumlami anwar na kulai paiduna ahal amabu hatnaba changlakhirami matam aduda ahal adu phone da karigumba khara yengduna lakhirami तंजादुदा अनवरना अहल अदुगी मकोकता नोंगैना नमलमी मतम अदुदा अहल अदु ngakलमी लोइनाना अदोम अनवर नत्रा हाइरमलगा सोशल मीडिया दा माबु थीबा अदु उलमी मसीगी मतुंगदा अनवरना अहल अदु हातखिरमदे मखा तारकपदा मी मयाम अमना अनवरगी युमदा लागलमी मखोइसिंगना अनवर हलकपदा तरामना ओगलमी मखोइसिंग अदुगी मरक्ता सल्लागी मसानुपा अमदी पुलिस मयाम अमसु अनवरबु युम हलक्पा अदुगी ओकपगी ngaiduna leirami मखोइसिंग अदुगी मरक्ता सूर्या अमदी वर्षासु यावरमी तंजादुदा रिपोर्टर अमना अनवर दा हाइरमी हौजिक्ति नंगी पाबुंगबु जस्टिस फंगले अमदी मसीदा चेनबा मीसिंग अदु लोगी मतुंगिना दंदी फंगलनी मसीदा नंग करी फावबगे हाइना हंगलमी अदुबु अनवर असाउबा अमगा लोइना दुना मागी मयुमदा चंखिरमी मनिंगदगी रिपोर्टर अदुना हौजिक्ति नंग हराउरबा नत्रो हाइखिरमी मतम मदुदा सूर्याना महाक हराउबा नते हाइखिरमी सूर्याना मखाताना हाइरमी अखोइगी नाकता लोइना लेरिङै मतमदा फंगबा अदुबु जस्टिस कौई अदुबु अखोइगी नाकता करीमता लेत्रबा मतुंगदा फंगबा अदुबुना मिनुंगसी कौई हौजिक मफम मसीदा अखोइ मयामना तौरिबा असि मागी मफमदा मिनुंगसी उत्पनी मतम मसीदा सूर्याना हाइबा वासिंग असि अनवरना तारमी तंजादुदा सूर्यागी मपा लागलमी मखाताना सूर्याना मयामदा हाइरमी अखोइना सही कुंथ्रागी ममांगदा कपिल देवना वर्ल्ड कप लौखिबा अदु लोइना निंगसिंगली अदुबु सही 19 गी ममांगदा लेबाककी दमक लान सोकनाखिबा मुस्तफादी अखोइना काउखरे अखोइना थमोइदा थमगदबा मुस्तफागी तौबिमल अदु थमोइददी लाइरदना अखोइगी वाखलदा फावबा लैत्रे मसीना मरम ओइरगा हौजिक अनवरना इरैबाकी मथक्ता थाजबा अदु मांगलकली अनवरदा ओनसिनदुना सूर्याना हाइरमी अनवर नंगना तौरिबा थबक अदु अई यानिंगी हाइरमलगा फमदुना लैबा अनवरगी मनाक्ता चंगलखिरमी सूर्याना अनवरदा हाइरमी अईसु नंगुमना सही 13 सुबा मतमदा यामना साउखी अमदी युम थादोक्तुना फावबा चटखिरमी अखोइना अफबा लंबी अमदा चटलबदी अफबा मी अमा ओइबा याय अदुगा करीगुंबा फत्तबा लंबी अमदा चटलबदी फत्तबा मी अमा ओइबा याय अखोइना पुंसीदा ओइगे खनबा मी नत्रगा थबक अदुगी मथक्ता अखोइगी कंट्रोल लेते अखोइगी पुंसीदा थौदोक कया मरुम थोलक्पा याय मतमगी मतुंगिना थौदोकसिंग असिदा अहोंगबा पुरक्कनी अदुबु इसागी कैरेक्टर दी कैदौनुंगदा होंगलोइदबनी हौजिक मयामसिंग असि नंगी ननाक्ता लाकपा मतमदा खरा थेंगना लागले मसी मखोइगी असोइबनी अदुबु मखोइना लाकपीबगी मरुओइबा खरासु अदुम लैगनी मखाताना सूर्याना अनवरदा हाइरमी करीगुंबा नंगना लेबागसी नंगी नते हाइना खल्लबदी सूर्याना पेखाउ मनुंगदगी इंडिया की फ्लैग अमा लौथोकलमी अदुगा मसी सेगाइरमु हाइरमी अनवर करीसु हाइरमदे तुमिन्ना लेरमी ngaihak leiraba tungda anwar magi mayum manungda chensinkhirami amadi yumgi balcony mathaktagi india gi flag adu hairami masi ubada surya amadi mafam aduda leiriba miyam sing adu loina haraurami mayamna hogotuna amadi salam kotuna india flag pu ikai khumnaba ulammi filam masigi makha tarakpada colonel na doctor da surya si test pass tawrabra haina hanglami doctor na hairami surya fail oikhre मरमदी मागी करेक्टर बु कन्नब होनबदा मागी मंगलान अदुबु कथोखरे मखाताना डॉक्टर ना हायरमी
ꯁꯨꯔꯤꯌꯥꯅ ꯕꯣꯔꯗꯔꯗ ꯇꯧꯒꯦ ꯈꯟꯕ ꯊꯕꯛ ꯑꯗꯨ ꯕꯣꯔꯗꯔ ꯆꯠꯇꯕꯤꯗ ꯑꯣꯏꯅ ꯇꯧꯈ꯭ꯔꯦ꯫ ꯗꯣꯛꯇꯔꯅ ꯍꯥꯏꯔꯝꯃꯤ ꯃꯍꯥꯛꯅ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯃꯤ ꯑꯃꯗ ꯎꯈꯤꯔꯝꯃꯤ꯫ ꯑꯩꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯊꯥꯒꯠꯂꯤ, ꯃꯁꯤ ꯑꯩꯅ ꯑꯩꯒꯤ ꯏꯆꯥꯅꯤ ꯍꯥꯏꯅ ꯊꯥꯒꯠꯄ ꯅꯠꯇꯦ꯫ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯄꯥꯗ꯭ꯔꯤꯕ ꯐꯖꯈ꯭ꯔꯕ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯃꯃꯤꯡ ꯁꯨꯔꯤꯌꯥ ꯀꯧꯏ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯨꯔꯤꯌꯥꯒꯤ ꯀꯦꯔꯦꯛꯇꯔ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯗꯨꯗ ꯗꯣꯛꯇꯔ ꯑꯗꯨꯅ ꯁꯥꯏꯟ ꯇꯧꯈꯤꯔꯝꯃꯤ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯀꯔꯅꯜ ꯑꯗꯨꯅ ꯁꯨꯔꯤꯌꯥ ꯑꯁꯤ ꯍꯧꯖꯤꯛ ꯀꯗꯥꯏꯋꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯅ ꯗꯣꯛꯇꯔꯗ ꯍꯪꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯨꯔꯤꯌꯥ ꯁꯃꯨꯗ꯭ꯔ ꯃꯄꯥꯟ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯄꯥ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯕꯣꯔꯗꯔ ꯆꯠꯄ ꯌꯥꯕꯒꯤ ꯆꯦ ꯑꯗꯨ ꯄꯤꯔꯝꯃꯤ꯫ ꯆꯦ ꯑꯁꯤ ꯎꯕꯗ ꯁꯨꯔꯤꯌꯥ ꯌꯥꯝꯅ ꯀꯞꯂꯝꯃꯤ ꯑꯃꯗꯤ ꯃꯄꯥꯕꯨ ꯀꯣꯟꯁꯤꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯄꯥꯅ ꯅꯪ ꯕꯣꯔꯗꯔ ꯆꯠꯄ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯁꯨꯔꯤꯌꯥꯅ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯕꯣꯔꯗꯔꯗ ꯂꯩꯕ ꯃꯇꯝꯗ ꯏꯟꯗꯤꯌꯥꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯄ꯭ꯔꯖꯥꯁꯤꯡꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯔꯤ ꯈꯟꯕꯗ ꯑꯩꯒꯤ ꯊꯃꯣꯏꯅ ꯑꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯦꯁꯅꯦꯜ ꯑꯦꯟꯊꯝꯒꯤ ꯏꯁꯩ ꯑꯃ ꯎꯠꯂꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯐꯤꯂꯝ ꯑꯁꯤ ꯂꯣꯏꯈꯤꯔꯝꯃꯤ꯫ ꯃꯊꯪ ꯑꯊꯨꯕ ꯃꯇꯝꯗ ꯅꯨꯡꯉꯥꯏꯕ ꯐꯤꯂꯝ ꯑꯃꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯇꯧꯅꯕ ꯍꯣꯠꯅꯖꯒꯦ꯫ ꯃꯌꯥꯝꯅ ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ꯫